Mayambu Amazing Bible Prophecy Ministry in Manipurina Taramna Oksari Nasi Equina Nainagadra topic asidi Danen 11 gi Makasa Trakbani Morina Danen part 4 Masida Pagan Rome Amsung Papesi Maramda Equina Nainagani verse 30 dagina 39 power Equina Nainaminase Hanbada Equi Shora Singasi Parthanato Tominase Sargadaleba Yan Shaba Togan Heba Ipai Shore Nak pointing a little Tagasari Nahagna Takpi Bigi Matuna Danen 11 as a Royba Matamda Hingleba Equina Nainaba Masigi Itihas as a Patana Kangbatraka Heba Sigidama Equina Hosing Nagadori Pa Equina Neba Sidanaki Tawa Sang Manaching View Tawa Sang Madana Sumbata Sing Bidana Masiga Sumbaja discover Tawman View Tari Shin Housing Coding Mutasunaki Mapana the Ball Pineview Aina Namba Coding Mosunaki and Nimby Wahinbu Ishagu Wahingan Bigano Pa Papsel Nabu Sing View Pasan Asumbaja Quay Pasan Tidomina Ngaman View Prabhu Jesu Christ giving the Koram Zari Amen. I quay Han Mada verse 11 gi 30 quay Pamina say For the ships of Chittim shall come against him. Shittim gi jahasina against him habiti kanano iti king of the north ni masida ekona kangnai je mamang da ni nakan mi verse 29 da ni nakra e hanjalaroi aduna king of the north asida nei nagani hojiti king of the north se kanana oire pagan rome na oire roman rome na oire madugi da maduda makoida lakani habni maki mayukta lakani habni Therefore maramaduna he shall be grieved aduna Rome ase yamna thamoi wahangani and return halakani and have indignation against the holy covenant aseng ba waremna ba aduda mahang sauba utkani so shall he do asumna mahangna tawgani he shall even return ma masaman halakani and have intelligence with them that forsake the holy covenant Ishoki asengba waremna ba adubu thugaiba makoising aduga mahangna wadi watai thoduna makoina bhab tamina gani haina verse 30 da sum hai ekoi amu yangsim madudi kanana ekoina Rome gi mayokta lan horkani habse masida pidip se ships of Shittim habni ai matam laitamna maram yam pajar hoi Shittim haiba wahi says ekoina ships of Shittim haiba wahi se nakoina yangma matam da Isaiah 23 gi 1 da paba matam da masi Tyre gi lamdam oroina masida spiritual oina akoina yangpham matanda Mediterranean akoina samudra gi mapanda leiba lamsing ni lam adubu khangnai hairiba asina Rome da landa khani adudi Rome leibakta Pagan Roman Empire da landa khiba Mediterranean samudra gi manakta leiba lam adudi kanano haina akoina yangba matamda ahanba taw landa gi base masi akoina Vandals hairiba khangnai masini Africa gi na akoina Africa continent gi adugu Mediterranean samudra gi mapanda leiba adugu malam amani baldan se makoina ko Rome gi marka hanjana makoina landarakhi aduna landarak ko sina maram oiduna Rome ase asukti mati mapakan solanki haidibdo akoina mamang da haikre Constantine magi Rome gi capital ase Rome dagi makoina akoina Constantinople da hongbo matanda Rome gi mapangan sondara krabani aduna Eastern Roman Empire Western Roman Empire khaidokrabni aduna haidiba makoije asuki mati makoina landaba matam asida makoigi Eastern Roman Empire je makoi yam sondalami makoina adugo lan asida makoi maithirami Rome se makoina pandal bu joy tobungamde aduna makoije yamna warami haibse masina ahan begini lakani habni aduga market thamoi wagani aduga amu halakani halakanda mana kari tawni hada masagi khoni yangse holy covenant aduda asaw pokani habni aduna Bible gi matu ina holy covenant habse karino haiba ikhoni yangbe yai ikhoni Exodus 31 gi 16 17 da hai masida adum na khoina screen da yengbiro masida habse Israel masasina makoina hingli makoigi generation khuding makta makoigi salon suron khuding makta lepa naidana ishorgi sabat pothaba numit tarini shuba sabat ase makoina ngakadabani haibani masi 17 dai masina Israel masasing aduga aigi gi marakta masina khudam amu oigini
ꯀꯔꯤ ꯈꯨꯗꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯨꯃꯤꯠ ꯇꯔꯨꯛꯅꯤꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯕꯤꯈꯤ ꯇꯔꯦꯠꯅꯤ ꯁꯨꯕꯗ ꯃꯍꯥꯛꯅ ꯄꯣꯊꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯠꯂꯦꯞꯈꯤ ꯍꯥꯏꯅ ꯃꯁꯤꯗ ꯄꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯂꯤ ꯀꯕꯦꯅꯥꯟ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯌꯦꯡꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯑꯁꯤꯗ ꯔꯣꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯅ ꯍꯤꯕ꯭ꯔꯨ 10ꯒꯤ 18ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯕꯦꯅꯥꯟ ꯏꯖ꯭ꯔꯦꯜꯁꯤꯡꯒ ꯂꯦꯞꯅꯕꯗꯨꯗꯤ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯂꯣꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯕꯤꯒꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞꯅꯕ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯣꯝꯅ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯍꯣꯂꯤ ꯀꯕꯦꯅꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯟꯗꯜꯁꯤꯡꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯁꯥꯎꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯕꯦꯟꯗꯜꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯌꯥꯝꯕꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅꯤ ꯑꯗꯨꯅ ꯔꯣꯝꯁꯤꯡꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯤꯗ ꯁꯥꯎꯔꯦ ꯀꯟꯁꯦꯟꯁꯥꯏꯅ ꯁꯥꯎꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯥꯎꯗꯨꯅ ꯃꯥꯅ ꯃꯃꯩꯊꯪꯗꯗꯤ ꯃꯥꯁꯦ ꯀꯩꯗꯧꯒꯅꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯄꯦꯒꯥꯟꯅꯤ ꯑꯗꯨ ꯃꯃꯩꯊꯪꯗ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯑꯍꯥꯟꯕ ꯁꯟꯗꯦ ꯂꯣ ꯑꯩꯈꯣꯏꯅ ꯃꯥꯔꯆꯀꯤ 7 ꯑꯗꯨꯅ 321 ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯁꯟꯗꯦ ꯂꯣ ꯁꯦꯝꯕꯅꯤ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯊꯥꯒꯗꯕꯅꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯤꯒꯤ ꯂꯣꯁꯦ ꯄꯥꯁ ꯇꯧꯋꯦ ꯄꯥꯁ ꯇꯧꯔꯒ ꯑꯁꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯔꯣꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯗ ꯅꯝꯐꯨꯗꯀꯣ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯀꯣ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯏꯁꯣꯔꯒꯤ ꯁꯕꯥ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯉꯥꯛꯑꯦ ꯍꯥꯏꯕꯁꯤꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯄꯦꯁꯤꯅ ꯑꯃꯨꯛ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯍꯣꯂꯤ ꯀꯕꯦꯅꯥꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯕꯦꯅꯥꯟ ꯊꯨꯒꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯃꯣꯏ ꯋꯥ ꯇꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯕꯦꯅꯥꯟ ꯊꯨꯒꯥꯏꯕ ꯃꯤꯁꯤꯡ ꯑꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯁꯦ ꯑꯩꯈꯣꯏꯅ ꯄꯥꯄꯦꯁꯤꯁꯦ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯀꯕꯦꯅꯥꯟꯁꯦ ꯃꯈꯣꯏꯅ ꯊꯨꯒꯥꯏ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯁꯨ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯁꯕꯥ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯏ ꯑꯗ ꯔꯣꯝ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒ ꯃꯁꯤꯗ ꯌꯥꯁꯤꯟꯅꯩ ꯃꯁꯤꯗ ꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯁꯃꯥꯖ ꯑꯁꯤꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯄꯦꯁꯤ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯂꯥꯛꯄꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯗꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯠꯂꯤꯕꯁꯦ ꯑꯗꯨꯅ ꯔꯣꯝ ꯁꯃꯥꯖꯇꯒꯤ ꯇꯞꯅ ꯇꯞꯅ ꯔꯣꯝ ꯍꯥꯏꯕꯁꯦ ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯜꯂꯛꯑꯒ ꯃꯈꯣꯏꯅ ꯃꯃꯩꯊꯪꯗ ꯄꯥꯄꯦꯁꯤꯁꯦ ꯁꯦꯝꯃꯛꯄꯅꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯈꯥꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯚꯔꯁ 31ꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ and arm shall stand on his part ꯑꯗꯤ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯃꯈꯣꯏꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯤ and they shall pollute the sanctuary of strength ꯑꯩꯈꯣꯏꯅ ꯄꯥꯡꯒꯜꯒꯤ ꯑꯣꯏꯕ ꯁꯦꯡꯆꯨꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯃꯣꯜꯍꯟꯒꯅꯤ shall take away the daily ꯑꯗꯨꯅ ꯃꯈꯣꯏꯅ daily sacrifice ꯍꯥꯏꯕꯁꯦ ꯍꯥꯞꯆꯤꯟꯕ ꯋꯥꯏꯅꯤ ꯃꯈꯣꯏꯅ daily ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯈꯤꯒꯅꯤ ꯃꯥꯡꯍꯟꯈꯤꯒꯅꯤ and they shall place the abomination that maketh desolate ꯃꯈꯣꯏꯅ ꯂꯩꯈꯥ ꯇꯥꯍꯟꯕ ꯑꯗꯣ ꯇꯨꯒꯤꯕꯒꯤ ꯑꯃꯣꯠꯄ abomination ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯣ ꯃꯗꯨ ꯁꯦꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯁꯤ arms ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯃꯤꯆꯪꯗ ꯀꯅꯥꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦꯕ ꯉꯁꯥꯏꯅ ꯀꯤꯡ ꯑꯣꯐ ꯗ ꯅꯣꯔꯠꯇ ꯑꯩꯈꯣꯏꯅ ꯄꯦꯒꯥꯟ ꯔꯣꯝꯗꯒꯤ ꯄꯦꯄꯜ ꯔꯣꯝꯗ ꯂꯥꯛꯑꯕꯅꯤ ꯀꯅꯥꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯐꯪꯉꯤ ꯃꯗꯨꯗꯤ 496 ADꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯟꯁꯀꯤ ꯅꯤꯡꯊꯧ ꯀ꯭ꯂꯣꯚꯤꯁ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯅ ꯄꯣꯞꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯄꯣꯞ ꯄꯥꯄꯦꯁꯤ ꯑꯁꯤꯕꯨ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯍꯦꯔꯜꯂꯥꯏ ꯑꯣꯁꯇ꯭ꯔꯣꯒꯣꯠ ꯑꯗꯨꯒ ꯚꯥꯟꯗꯜ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯅ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤ ꯑꯗꯨꯒ 508 ADꯗ ꯃꯍꯥꯛꯁꯦ ꯀꯦꯊꯣꯂꯤꯛ ꯐꯦꯠꯇ ꯃꯍꯥꯛ ꯕꯞꯇꯥꯏꯖ ꯂꯧꯈꯤ ꯂꯥꯏꯃꯤꯡ ꯂꯧꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯅ ꯀꯦꯊꯣꯂꯤꯛꯄꯨ ꯁꯄꯣꯔꯠ ꯇꯧꯈꯤ ꯃꯃꯩꯊꯪꯗ ꯍꯦꯔꯜꯂꯥꯏ ꯚꯥꯟꯗꯜ ꯑꯣꯁꯇ꯭ꯔꯣꯒꯣꯠꯁꯤꯡ ꯑꯁꯦ ꯃꯈꯣꯏꯁꯦ ꯔꯣꯝ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯔꯝꯃꯦ ꯔꯣꯝ
aduna masi ekhona Daniel 7 da sunai nakhre 8 da sunai nakhravani aduna papesina sengapam matanda masi ohumang hena ekhona Daniel 7 da aduga Daniel 8 ne nagramni aduna ai amu hana hanjalaroi asmai tawdana Clovis na Roman Catholic Church ki mateng pangki asmaina masini mahangna masida palibase masi laire aduga masina mu yengsi hairiba asina Clovis na Roman Catholic Church ki mateng pang basina kari thon ge matamda hai they shall pollute the sanctuary of strength aduna sanctuary of strength abdi kino sanctuary asida makoina khadu aduga Delhi asi pugini Delhi so khoina mamanda ne ne Delhi abdi kino Christana most khoina sanctuary da ekhoi dama mahangna tabi khiba I adugi mapan haijabado maduju lahot lokthokki gine hamne aduga ekhoi Christian singi pangal oiribde sanctuary hamni koina church to chalaga ishor da Christ da direct haijaraga mahana ekhoi gi mediator ni haijaraga ekhoina madudagi pangal fangbani ekhoi gi pap copy budu fangani haiba khudim ase loina mangan gani kanana mother Catholic Church ka am saibdi ekhoina Clovis hamni ekhoina state power ga ani se punjan ba matam asina masi khudimuk se mangan gani hamni masi punjan bani Roman Catholic Church si ekhoina church ka state ka ani je pullaga ekhoina church na state ki power bu control tawraga laiba adu bani haidi basina masi mangan gani hamni masi lare aduga masi Delhi lokthokrani aduga kari semgane abomination that maketh desolation hamni abomination of desolation haina ju khanai masi kari no habje ekhoina mu Bible legi ekhoina mu yengba yai sinausa masi abomination of desolation Matthew 24:15 the Prabhu Jesus Christ na hai sida hai ko when ye therefore shall see the abomination of desolation spoken by Daniel the prophet mai chau Daniel na iramba hairamba abomination of desolation aduna koina uba matamda stand in the holy place asengba mafamda haibdi Jerusalem da makoina makoichu uba matamda whosoever leader let him understand paba mission khang masigi abomination of desolation refers to kaino 70 AD da Rome na asagi Titus general gi makhada Rome de maham tahan ngai gi damu lakdo madubu ne ekhone sida phangje adubu masi abomination of desolation je ani apply to bjai masi Pagan Rome amsung papacy aroiba matamda ekhona Matthew 24 se ekhona dark ages ki matam Roman Catholic supremacy tawo matamda Christian church otpa gi maram ama aduga aroiba matamda otkada ba ama aduna haidi base masi gi matang khoina Daniel gi 1131 gi matung nadi masina kari sengwani Roman Catholic Church abomination of desolation na Roman Catholic Church pani masi semgani hamni aduna Clovis na mateng pangaga masi Roman Catholic Church sembani aduga Justina su Roman makoina 500 koina 30 ga 533 da pomna punamaki makokni haina mana lakthokibane aduga 530 aida Roman Catholic Church mapung phana masi mana supremacy oina masi sembane asmaina laire masini ko ichnausing adugi makhada mu yengche verse 32 da ekhoina 33 mo paminarse 33 da hana pamin 33 da ekhoina hana paminase 32 da ekhoina hana pamin 32 da parase masidai ko and such as do wickedly against the holy covenant asengba warem naba asengba covenant against the covenant warem naba adu ki mayok tamana phatta patawgani hamni sidadi kanano haibam tada Roman Catholic Church na niko shall he corrupt by flattery maki longnam tawduna mahangna namthak tawduna mishing asibu molan gani but adubu the people that know their God makoigi ishor khangba mishing athina shall be strong kangani and do exploit makoigi mayok the resist tawgani makoina mayok nagani haina verse 32 da sumna pale aduga sida lere and they that understand among the people shall instruct many aduga bhap taba mishing aduna mi kyamram pokta pigini yet adumoina mak they shall fall by sword makoina thangi mayada makoi tugani thangna sigani by flame mai chaktana by captivity makoina lan phawaina puduna by spoil makoi bul laikha tanduna and many days numit kya marumni hai masida palebase ekhoni yengsi kamaina Roman Catholic Church na hingalakpa hobo matanda makoina nam thak tawraga makoina kaidoba ishorgi saban numit adubusu 7 day dagi
ꯑꯩꯈꯣꯏꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯤꯡꯁꯦ ꯎꯠ ꯆꯥꯏꯔꯦ ꯑꯔꯥꯡ ꯈꯨꯕꯝꯁꯦ ꯀꯅꯥꯒꯤ ꯃꯄꯥꯟ ꯈꯛꯇꯅ ꯐꯪꯒꯅꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯃꯄꯥꯟ ꯈꯛꯇꯅ ꯐꯪꯒꯅꯤ ꯄꯣꯞꯅ ꯀꯣꯛꯄꯤꯕ ꯃꯤ ꯑꯗꯨ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯟꯕ ꯍꯧꯕꯗꯒꯤ ꯃꯈꯣꯏꯅ ꯀꯅꯥꯁꯨ ꯕꯥꯏꯕꯜ ꯄꯥꯍꯟꯕ ꯌꯥꯗꯦ ꯀꯅꯥꯁꯨ ꯍꯦꯡꯀꯣ ꯃꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯁꯦ ꯃꯈꯣꯏ ꯈꯛꯇꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯨꯅꯀꯣ ꯃꯈꯣꯏꯗꯤ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯝꯃꯤ ꯃꯔꯨꯑꯣꯏꯅ ꯖꯣꯟ ꯍꯨꯁ ꯖꯦꯔꯣꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯔꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯔꯣꯝꯅ ꯃꯈꯣꯏꯅ ꯍꯥꯠꯂꯝꯃꯦꯕ ꯍꯥꯠꯂꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯒꯅꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯚꯔꯁ 33ꯗ ꯍꯥꯏꯁꯦ yet they shall fall by sword ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯍꯥꯠꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯥꯡꯒꯤ ꯃꯌꯥꯗ ꯃꯩꯅ ꯍꯤꯡꯅ ꯖꯣꯟ ꯍꯨꯁ ꯖꯦꯔꯣꯝ ꯑꯁꯤꯅꯆꯤꯡꯕ ꯔꯤꯐꯣꯔꯃꯔ ꯀꯌꯥ ꯑꯃꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯕꯅꯤ ꯈꯔ ꯑꯃꯅ ꯃꯈꯣꯏꯅ ꯂꯟꯐꯥ ꯑꯣꯏꯅ ꯇꯧꯔꯒ ꯈꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯔꯟꯇꯤꯟ ꯃꯨꯠꯂꯒ ꯃꯈꯣꯏꯕꯨꯀꯣ ꯂꯩꯈꯥ ꯇꯥꯍꯟꯗꯨꯅ ꯍꯥꯠꯄꯅꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯝ ꯊꯤꯅ ꯍꯥꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯠꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯠꯄꯁꯦ ꯃꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯃꯨꯛ ꯆꯠꯂꯔꯣꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯁꯔꯃꯣꯟꯗꯁꯨ ꯑꯩꯅ ꯃꯁꯤ ꯌꯥꯝ ꯄꯤꯈ꯭ꯔꯦ ꯗꯥꯅꯤꯌꯦꯜ 7 ꯑꯃꯁꯨꯡ 8ꯗꯁꯨ ꯅꯈꯣꯏꯅ ꯌꯦꯡꯈ꯭ꯔꯣ ꯑꯗꯨꯅ ꯃꯦꯅꯤ ꯗꯦꯖ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠ 1960 ꯃꯁꯤꯅꯦꯕ 538ꯗꯒꯤꯅ 1798ꯀꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯁꯨꯄ꯭ꯔꯦꯃꯦꯁꯤ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯃꯈꯣꯏꯅ ꯍꯥꯠꯄꯤꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯐꯣꯔꯃꯔ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯁꯨ ꯁꯤꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯂꯩꯔꯦ ꯑꯗꯨꯒ ꯚꯔꯁ 34 ꯑꯃꯨꯛ 35ꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯁꯤꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯗꯥꯔꯛ ꯑꯦꯖꯦꯁꯀꯤ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯅꯥꯎ ꯑꯗꯨꯕꯨ when they shall fall ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯈꯥ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ they shall be hopeful with a little help ꯃꯈꯣꯏꯗ ꯃꯇꯦꯡ ꯈꯔ ꯈꯛꯇꯪ ꯐꯪꯒꯅꯤ ꯍꯥꯏ ꯃꯈꯣꯏꯗ ꯃꯇꯦꯡꯈꯔ ꯐꯪꯒꯅꯤ but many shall cleave to them with flattery ꯑꯗꯨꯕꯨ ꯃꯤ ꯀꯌꯥꯃꯔꯣꯝꯗꯤ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯅꯝꯊꯥꯛ ꯃꯈꯣꯏꯒꯤ ꯑꯐ ꯁꯥꯖꯅꯕ ꯋꯥꯍꯩꯁꯤꯡ ꯅꯝꯊꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯠꯅ ꯄꯥꯏꯒꯅꯤ and some of them of understanding shall fall ꯑꯗꯨꯒ ꯚꯥꯞ ꯇꯥꯕ ꯕꯥꯏꯕꯜ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯅꯝꯊꯥꯛꯇ ꯈꯔ ꯇꯨꯒꯅꯤ ꯍꯥꯏꯅꯤ to try them ꯃꯈꯣꯏꯕꯨ ꯆꯥꯌꯦꯡ ꯇꯧꯅꯕ to purge ꯃꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯅꯕ and to make them white ꯃꯈꯣꯏꯕꯨ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯣꯏꯍꯟꯅꯕ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯡꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯈꯔ ꯑꯃꯗꯤ ꯚꯥꯞ ꯇꯥꯕ ꯈꯔ ꯑꯃꯗꯤ ꯇꯨꯒꯅꯤ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤꯀꯣ even to the time of the end ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯕꯅꯤ because it is yet for a time appointed ꯑꯗꯨꯅ ꯂꯦꯞꯄꯤꯕ ꯃꯇꯝ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯐꯪꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯅ ꯔꯤꯐꯣꯔꯃꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯖꯣꯟ ꯍꯨꯁ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯃꯥꯔꯇꯤꯟ ꯂꯨꯊꯔꯒꯤꯒꯥꯁꯦ ꯃꯈꯣꯏꯅ ꯖꯔꯃꯟꯒꯤ ꯅꯤꯡꯊꯧꯁꯤꯡ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯔ ꯃꯇꯦꯡ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯔꯤꯐꯣꯔꯃꯦꯁꯟ ꯂꯥꯛꯄ ꯍꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯔꯁꯤꯀ꯭ꯌꯨꯁꯟꯁꯦ ꯈꯔ ꯍꯟꯊꯈꯤꯔꯝꯃꯦꯕ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯤꯁꯤꯡ ꯂꯨꯆꯤꯡꯕ ꯈꯔ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯜꯗꯦꯟꯁꯟꯁꯤꯡꯒꯥꯁꯦ ꯃꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯗ ꯑꯐꯕ ꯁꯥꯔ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯃꯈꯣꯏꯅ ꯇꯨꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯅ ꯍꯥꯠꯂꯝꯃꯤ ꯍꯥꯠꯄ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯝ ꯑꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯁꯦꯟ ꯕꯥꯔꯊꯣꯂꯣꯃ꯭ꯌꯨꯒꯤ ꯃꯥꯁꯦꯀꯔ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯟꯕ ꯌꯥꯏ ꯃꯁꯤꯁꯨ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯍꯟꯗꯅꯀꯣ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯑꯥꯌꯔꯂꯦꯟꯗ ꯔꯣꯝꯅꯀꯣ ꯃꯄꯥꯟꯊꯣꯡꯗ ꯌꯥꯝ ꯑꯐꯕ ꯁꯥꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯠꯄꯅꯦꯕ ꯑꯁꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯗꯨꯃꯛꯄꯨ ꯔꯤꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏꯅ ꯃꯥꯔꯇꯤꯟ ꯂꯨꯊꯔꯒꯤ ꯔꯤꯐꯣꯔꯃꯦꯁꯟ ꯑꯁꯤꯅꯆꯤꯡꯕ ꯔꯤꯐꯣꯔꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯔꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕꯗꯨ ꯃꯈꯣꯏꯅ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝ ꯏꯁꯂꯥꯝꯀꯣ ꯃꯣꯍꯦꯃꯦꯗꯟꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯔꯣꯝꯗꯀꯣ ꯂꯥꯟꯗꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯑꯁꯦ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗ ꯑꯣꯠꯅꯩꯕꯁꯦ ꯃꯁꯤꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯦꯔꯥꯁꯟ ꯇ꯭ꯔꯛꯁꯤꯡ ꯑꯁꯦ ꯃꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯔꯤꯐꯣꯔꯃꯦꯁꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯔꯣꯝꯗ ꯂꯥꯟ ꯇꯧꯔꯛꯑꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯅ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯃꯁꯤꯗ ꯑꯁꯨꯝꯅꯛꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯚꯔꯁ 36 37 sida 36 amasung 37 ne and sida muko and the king shall do haidaba ningthau haibani haibdi khuna masidi king je kanana oirani khuna papese roman catholic church makoi gi lusingbasing shall do according to his will makoi gi anangbagi matunya tawgni hamne he shall exalt himself mang samakse mangna thangat kani and magnify himself above every god is sure
ni haina khurumnari budo atugi mathakta mahana magnify tawbune hamni masi blasphemy ni and shall speak marvelous things against the God of God. Ahing lai singi lai oriba ishodo adugi mayakta mahana achau angakpa wa kyamu mangani masi blasphemy ni danen sabin da khoina nei nakramni shall prosper saukhat kini till the indignation be accomplished asawba do mapung phadri phawba habni sai khuna mamang da khoina time of the end habsi keno 1798 loi kramni 1798 di kaidoge hama matamda khoina papacy ase masigi magi loi khare France ki general Napoleon Popeye 6 se khoina lanpha ora kanda madudagi magi tu kramni adu sigi da yeng kase adu man sin da piri ko indignation be accomplished hamni asawbu do mapung phadri phawba for that is determined shall be done mokhoi da tawgani hana khanbado lep khiba adu tawgani neither shall he regard the God of his father nor the desire woman maki mapa mapusingna ikai khunaba lai adu mahana ikai khunaroi aduga nupi busu pamoy nor regard any God ishora matabusu mana singthanaroi for he shall magnify himself above all mahakse punamaki mataka mahana saujagane hamne masigi ekhona sigiga ekhona masidagi ni ekhona apostle Paul na ko man of sin habse masigi baram de 2 Thessalonians 2 3 4 hai let no man deceive by you by any means karigum upayam tan mine na khoi bunam thak tawon ganu for that they shall not come harbanu mitol except there come a falling away first apostasy like khata ba ma lakting di hariba ishogi no me to loy and the man of sin be rebel pap ki oba mi do phungdo phigini hamni the son of perdition like khata bi masa who opposed and exalted himself above all that is called God shor have do adudagi mahangna saujana maki mayukta legini or that is worship ekhono kuramibdo so that he as God seated in the temple of God showing himself that he is God ishogi la hinda phamduna mahana ishone haina utkani hamni mana ishone haina claim tawni habsni aduna masigi verse karam kanada sumi have matamda only Roman Catholic ki pop na pop ta sumi makoi na kaido makoi ishone haije makoi ishona copy bangam pap to makoi copy bangami adu makoi ishoni haina Christa gi marumda leiriba ishoni haina makoi masaman haije aduna masigi maramda aina aigi screen da yangbiro makoi na blasphemy masibu blasphemy haina tanai aduna pop se ishoni hai aduga ni subadana makoi na missing pap to makoi copy bangami haina makoi na sumna claim tawri masini adun hairiba masida chap chana thungkhre sinausin aduga masini ko indignation be accomplished indignation every 1798 shogi asaw 1798 mapung phare adugi matam adu phawu khoina lere madudagi mokoi siba yana hojik soktuna nei rebini sinausan adubu khoina 40 dagi di maki asaw je kamaina phagala e have do adugi maramda khoina 40 dagi na 45 very important masi khoina nei na gani aduga masida hai ko neither shall he regard the God of his father hadi magi mapa mapusingi shodo mane kai khumnaro have aduna habdi Prabhu Jesu Christa je ma makoina ikai khumnaroi ekhoigi pai pusina khurumnar ko ishoje ikai khumnaroi ma ki logi mota kon 7 days sabbath ki mota mana no majin mit onthoi adugo nupi pamo habni aduna makoigi father mother leiribasing ase makoina yum pan ba che yade adugo makoigi leiribasing adu makoina yum pan ba yade habni adugo makoina tawribo phattaba myam sidi asukemati phatkidre aduna isho amatabu makoina ikai khumnaroi habni aduna makoina ishoni makoina saujagani habse masina verse 36 aduga 37 habse akoina laigre aroibda makoina chalase masigi 38 39 da but in his stead shall he honor the God of forces aduna mahana panba mafum asida haiko maki laibakta papesina kaidogune matanda God of forces bu ikai khumnagani hamni aduna akoina koina pangan sakti go be ishor se man ikai khunagani a God whom his father knew not shall he honor with gold silver and precious stone pleasing things maki mapa mapusing ikai khumnagi daba laising adu man ikai khumni sanna lupa mamanya manungsing ko asigumbasina semba adugumba sana maki mapa mapusing khundaba lai adu man khuramgani hai thus shall he do in most stronghold with a strange God aduna makoigi stronghold makoigi kanba makoigi konung capital haitare madugi manungda makoina koina sukang khang daba lai ama makoina khurangani whom he shall acknowledge and increase with glory
mahana madu khangbigani mahana mati mangana adu henkalangini he shall cause them to rule over many haribsa mi kyamarum dako mase palangani shall divide the land for gain aduga lamsu mokoina kana ningai gi damo mokoi gi marakta profit gi damo yen thokna gani lam saruk saruk sharmi aduna masigi wai se khona pajana khangningai da god of forces sabse karibu min tawge matinda goddess of fortress haina khane masi ꯑꯩꯈꯣꯏꯅ ꯐꯣꯔꯇ꯭ꯔꯦꯁꯀꯤ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯅꯩ ꯃꯁꯤ ꯀꯅꯥꯅꯣ ꯄꯣꯜꯒꯤ ꯃꯇꯝꯗ ꯀꯅꯥ ꯑꯣꯏꯌꯦ ꯃꯇꯝꯗ ꯃꯁꯤ ꯒꯣꯗꯦꯁ ꯗꯥꯏꯅꯥꯁꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯒꯣꯗꯦꯁ ꯗꯥꯏꯅꯥꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯁꯤꯕꯨ ꯒꯣꯗꯦꯁ ꯗꯥꯏꯅꯥꯁꯤꯕꯨ ꯀꯣꯜ ꯗ ꯒꯣꯗꯦꯁ ꯑꯣꯐ ꯐꯣꯔꯇ꯭ꯔꯦꯁꯦꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯂꯥꯟꯕꯟꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔ ꯃꯍꯩ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯃꯁꯤꯕꯨ ꯈꯪꯅꯩ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯔꯤꯖꯤꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯪꯈ꯭ꯔꯦ ꯃꯁꯤ ꯗꯥꯏꯅꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗ ꯁꯦꯃꯦꯔꯥꯃꯤꯁꯇꯒꯤ ꯂꯥꯛꯄꯅꯤ ꯃꯁꯤ ꯁꯦꯃꯦꯔꯥꯃꯤꯁ ꯍꯥꯏꯗꯤ ꯅꯤꯃꯣꯔꯣꯠꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯏꯄꯥ ꯏꯄꯨꯁꯨ ꯑꯕ꯭ꯔꯥꯍꯝ ꯑꯗꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯕ ꯑꯦꯄꯣꯁꯜꯁꯤꯡ ꯍꯧꯈꯤꯕ ꯃꯥꯏꯆꯧꯁꯤꯡ ꯄ꯭ꯔꯣꯐꯦꯠꯁꯤꯡ ꯑꯃꯠꯇꯅ ꯃꯁꯤ ꯈꯪꯕ ꯏꯁꯣꯔ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯃꯊꯪ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯔꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯇꯥꯃꯁꯀꯤ ꯁꯦꯃꯦꯔꯥꯃꯤꯁ ꯍꯥꯏꯗꯤ ꯅꯤꯃꯣꯔꯣꯠꯀꯤ ꯃꯆꯥꯅꯨꯄꯥ ꯇꯥꯃꯁ ꯁꯦꯃꯦꯔꯥꯃꯤꯁꯕꯤꯅ ꯑꯩꯈꯣꯏꯅ ꯃꯦꯔꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯈꯨꯔꯨꯝꯃꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯖꯤꯖꯁ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯪꯗꯕ ꯂꯥꯏ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯤ ꯅꯈꯣꯏꯅ ꯆꯠꯂ ꯌꯦꯡꯉꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯔꯤꯒꯤ ꯐꯣꯇꯣ ꯀꯣ ꯃꯦꯔꯤꯒꯤ ꯃꯨꯔꯇꯤ ꯐꯖꯅ ꯁꯅꯥ ꯂꯨꯄꯥꯅ ꯁꯦꯝꯕ ꯂꯩꯒꯅꯤ ꯖꯤꯖꯁꯀꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯅ ꯀꯣꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯝ ꯎꯒꯅꯤ ꯃꯈꯣꯏꯅ ꯈꯪꯗꯕꯀꯣ ꯂꯥꯏ ꯃꯨꯔꯇꯤ ꯃꯌꯥꯝ ꯂꯩꯒꯅꯤ ꯑꯁꯤꯒꯨꯝꯕꯁꯦ ꯃꯈꯣꯏꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯕꯨ ꯀ꯭ꯋꯤꯟ ꯑꯣꯐ ꯍꯦꯚꯦꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕꯅꯤ ꯃꯁꯤ ꯃꯊꯪ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯈꯪꯗꯕ ꯂꯥꯏ ꯑꯗꯣ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯈꯨꯔꯨꯝꯃꯤꯕꯁꯦ ꯑꯗꯨꯅ ꯃꯦꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯣꯏꯅ ꯃꯈꯣꯏꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯅ ꯂꯝꯅꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯒ ꯑꯦꯄꯣꯁꯇꯜꯁꯤꯡ ꯑꯗꯨꯒ ꯃꯥꯏꯆꯧꯁꯤꯡꯅ ꯃꯦꯔꯤꯁꯤꯕꯨ ꯏꯁꯣꯔꯅꯦꯅ ꯀꯅꯥꯅ ꯂꯥꯠꯅꯒꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯅꯤ ꯃꯈꯣꯏꯒꯤ ꯃꯦꯗꯤꯑꯦꯇꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯡ ꯖꯣꯏ ꯇꯧꯕꯁꯦ ꯃꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯀꯥꯏꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯌꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯔꯁꯁꯤꯡ ꯑꯁꯤꯅ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕ ꯑꯁꯤꯅ 30ꯗꯒꯤꯅ 39 ꯑꯁꯤꯅ ꯇꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯦꯒꯥꯟ ꯔꯣꯝꯗꯒꯤ ꯄꯥꯄꯦꯁꯤꯁꯤ ꯑꯣꯜꯂꯛꯈꯤꯕꯒꯦ ꯄꯥꯄꯦꯁꯤꯅ ꯑꯣꯟꯕ ꯃꯇꯝꯗ ꯗꯥꯔꯛ ꯑꯦꯖꯦꯁ ꯃꯇꯝꯗ 538 798ꯀꯤ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯈꯤ ꯃꯁꯤꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯍꯥꯠꯈꯤꯕ ꯏꯁꯣꯔꯒꯤ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯕꯥꯏꯕꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯕꯤꯕ꯭ꯂꯤꯀꯦꯜꯂꯤꯀꯣ ꯌꯥꯝꯅ ꯆꯨꯝꯃꯕ ꯋꯥꯐꯝꯅꯤ ꯏꯇꯤꯍꯥꯁꯇ ꯅꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯅꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯨꯝꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯔꯤꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯕꯣꯔ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯩꯈꯣꯏꯅ 5 ꯅꯩꯅꯕꯁꯦ ꯀꯤꯡ ꯑꯣꯐ ꯗ ꯅꯣꯔꯠ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ 40ꯗꯩꯅ 45ꯁꯤ ꯅꯩꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯔꯠ 3-4 ꯆꯪꯒꯅꯤ ꯃꯁꯤ ꯐꯖꯅ ꯇꯥꯕꯤꯌꯨ ꯃꯁꯤꯗ ꯀꯃꯥꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯋꯥꯔꯜ ꯗꯣꯃꯤꯅꯦꯠ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯃꯥꯏꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤꯗ ꯐꯖꯅ ꯏꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯂꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯪꯕꯤꯌꯨ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯀꯤ ꯇꯧꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯄꯦꯒꯥꯟ ꯔꯣꯃꯥꯟ ꯑꯦꯝꯄꯤꯌꯔꯗꯒꯤ ꯄꯥꯄꯦꯁꯤ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯛꯀꯗꯕ ꯀꯌꯥ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯇꯥꯈꯤꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯇꯝꯂꯤꯕꯁꯦ ꯇꯥꯔꯀꯥꯟꯗ ꯃꯈꯣꯏꯗ ꯑꯆꯨꯝꯕꯁꯦ ꯂꯧꯁꯤꯟꯗꯨꯅ ꯍꯦꯟꯅ ꯆꯠꯆꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯑꯩꯕꯨꯁꯨ ꯅꯍꯥꯟ ꯍꯦꯟꯅ ꯕꯣꯜ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ